ꯈꯨꯍꯥꯎꯗꯤ ꯍꯜꯂꯣ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯕꯣꯟꯙꯨ ꯑꯃꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯕꯣꯟꯙꯨꯅꯤ ꯃꯥꯅ ꯖꯦꯔꯨꯝ ꯊꯣꯡꯕ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯖꯦꯔꯨꯝ ꯊꯣꯡꯉ ꯄꯨꯔ ꯂꯥꯛꯆꯔꯦ ꯑꯗꯨꯒ ꯀꯩꯀꯩ ꯃꯊꯦꯜꯅꯣ ꯀꯩꯀꯩ ꯆꯥꯗꯣꯏꯅꯣꯗꯣ ꯑꯩ ꯍꯥꯏꯔꯛꯀꯦ ꯁꯤꯗ ꯂꯐꯨ ꯏꯔꯣꯟꯕ ꯑꯃ ꯂꯩꯖꯔꯦꯀꯣ ꯑꯗꯩ ꯖꯦꯔꯨꯝꯒꯤ ꯊꯣꯡꯕꯒꯤ ꯃꯍꯤꯗꯣ ꯁꯤꯒ ꯂꯩꯖꯔꯦ ꯄꯨꯗꯤꯅꯥ ꯆꯥꯇꯅꯤ ꯁꯤꯒ ꯂꯩꯔꯦ ꯀꯣꯕꯤ ꯀꯣꯠꯅꯕ ꯈꯔ ꯂꯩꯖꯔꯦ ꯑꯗꯩꯗꯤ ꯁꯤꯒ ꯂꯩꯔꯦ ꯁꯤꯒꯤ ꯄꯨꯗꯤꯅꯥꯅꯤ ꯑꯩꯅ ꯁꯤꯒ ꯇꯛ ꯑꯩꯅ ꯈꯥꯕꯩꯗꯒꯤ ꯇꯥꯍꯧꯕꯗꯨꯅꯤ ꯑꯗꯨꯗꯤ ꯍꯧꯔꯒꯦ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯒꯗꯕ ꯃꯑꯣꯡ ꯃꯥꯜꯂꯦ ꯍꯧꯔꯒꯦ ꯃꯅꯝ ꯈꯨꯅꯨꯡꯁꯤꯁꯦ ꯍꯧꯔꯒꯦ ꯆꯥꯛꯂꯥꯝꯅ ꯂꯣꯏꯔꯕꯅꯦ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯁꯦ ꯇꯧꯗꯣꯔꯤ ꯀꯥꯏꯅꯀꯣ ꯄꯨꯔꯤ 3 ꯈꯛꯇꯪ ꯆꯥꯔ ꯇꯣꯛꯑꯦ ꯑꯌꯨꯛ ꯉꯟꯇꯥꯗ ꯑꯗꯨꯁꯨ ꯄꯨꯡ ꯀꯌꯥꯗꯅꯣ 8:30ꯗ ꯀꯩꯅꯣ ꯑꯍꯥꯟꯕ ꯆꯥꯛꯈꯣꯝꯁꯦ ꯖꯦꯔꯨꯝ ꯈꯔ ꯄꯨꯗꯤꯅꯥ ꯆꯥꯇꯅꯤ ꯈꯔ ꯂꯐꯨ ꯏꯔꯣꯟꯕ ꯈꯔ ꯇꯧꯔꯒꯀꯣ ꯃꯃꯥ ꯈꯨꯍꯥꯎꯗꯤ laffu ironbe 얼마? Mày thấy ăn gì hả? Thấy khổ kìa. Hôm suka na? Pannya sagulai ga? Maida, mimi singju ga? Papaya ro ga tabira hani ko. Ai soidna tabira ke? Buntu ngai biramu. Tau bi ngai biramu. Ai soidna tau tira ka? Pamba hejang ni. Sagulai ga panga. Adagaidi mimi singju. Ko, tawrake soidna ngai biramu. Pudina chutney mu chase cái nó rau kìa. Pudina chutney hảo hảo thùng rất chậm ấy. Chắc tôi sẽ đi chậm nữa phải. Một chút nhé. Thôi không? 간도에 모록도 간도에 봐. 모록 cái mùi nó mỹ lâm thì phải giá đây là phù rồi mà sao có mùi gì hết là phù rồi mà gì hào đấy phải là tôi gặp pudina sẽ khá tặng đấy thì nó tao này
ꯊꯨꯝ ꯌꯥꯎꯗꯕꯁꯤꯅ ꯃꯍꯥꯎꯁꯦ ꯈꯤꯇꯪ ꯆꯤꯡꯈꯠꯇ꯭ꯔꯦ ꯊꯨꯝ ꯈꯤꯇꯪ ꯌꯥꯎꯕꯗꯤ ꯌꯥꯎꯕ ꯆꯝꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁ ꯃꯌꯥꯝ ꯃꯦꯠꯁꯨ ꯍꯥꯎꯔꯦ ꯌꯦꯟꯖꯥꯡ ꯆꯥꯏꯁꯦ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯈꯔ ꯈꯔ ꯆꯥꯕꯤꯔꯛꯑꯣ ꯑꯗꯨ ꯑꯗꯥ ꯍꯥꯏꯕꯤꯔꯛꯑꯣ ꯏꯟꯇꯔꯦꯁ ꯂꯩꯒ꯭ꯔꯣ ꯀꯣ ꯁꯥ ꯅꯨꯡ ꯅꯠꯇꯕꯤꯗ ꯁꯥꯗꯤ ꯆꯥꯖꯗꯦ ꯚꯤꯗꯤꯑꯣ ꯅꯝꯕꯗꯤ ꯃꯌꯥꯝ ꯅꯝꯃꯦ ꯑꯗꯨ ꯅꯝꯁꯟꯒꯅꯤ ꯃꯌꯥꯝꯅ ꯌꯦꯡꯍꯜꯂꯛꯀꯅꯤ ꯑꯃꯒ ꯑꯃꯒ ꯈꯨꯊꯣꯡ ꯃꯥꯟꯅꯗꯦ ꯁꯤ ꯍꯥꯟꯅ ꯔꯦꯗꯤ ꯇꯧꯈ꯭ꯔꯦ ꯄꯣꯠ ꯀꯥꯞꯄꯤꯍꯦ ꯏꯕꯣ ꯏꯔꯣꯟꯕꯁꯦ ꯄꯣꯠꯇꯤ ꯀꯥꯞꯄꯦ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯩꯕꯨ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯈꯪꯗꯦ ꯆꯅꯩ ꯈꯅꯩ ꯆꯥꯏꯌꯦ ꯀꯥꯏꯗꯅꯣ ꯅꯪ ꯆꯅꯩ ꯈꯅꯩ ꯆꯥꯏꯌꯦ ꯆꯥꯏꯔꯣ ꯆꯅꯩ ꯈꯅꯩ ꯆꯥꯕꯗꯨꯗꯤ ꯑꯩꯁꯨ ꯄꯥꯝꯗꯦꯌꯦ ꯑꯁ ꯃꯤ ꯇꯧꯅꯔꯤ ꯃꯤ ꯀꯥꯏ ꯅꯪ ꯋꯥꯈꯜꯗꯨꯅ ꯀꯥꯏꯗꯒꯤ ꯑꯣꯏꯗꯣꯔꯤꯒꯦ ꯑꯩꯈꯣꯏ ꯑꯄꯥꯝꯕꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯇꯧꯔꯤꯁꯤꯁꯨ 2017-18ꯗꯒꯤ ꯑꯩꯈꯣꯏꯁꯦ ꯄꯥꯝꯃꯕꯅꯤ ꯍꯩꯇꯕ ꯈꯪꯉꯕ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯣꯛꯑꯒ ꯅꯪ ꯉꯝꯗꯣꯔꯤꯕꯣ ꯉꯝꯒꯗ꯭ꯔꯥ ꯅꯪ ꯀꯣꯕꯤꯁꯤ ꯇꯒꯠ ꯇꯦꯛꯑꯒ ꯀꯧ ꯂꯥꯎꯋꯦ ꯍꯥꯎꯋꯦ ꯃꯣꯏ ꯑꯁꯥꯃꯤꯁꯁꯦ ꯁꯨꯃꯥꯏꯅ ꯍꯤꯡꯅ ꯆꯥꯗꯦꯀꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯍꯤꯡꯅ ꯆꯥꯕꯁꯦ ꯑꯉꯥꯎꯕꯅꯤ ꯍꯥꯏ ꯀꯃꯥꯏꯅ ꯆꯥꯏꯅꯣ ꯍꯥꯏ ꯃꯌꯥꯝ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯍꯤꯡꯅ ꯆꯥꯏꯁꯦ ꯗꯁꯥ ꯏꯔꯣꯟꯕ ꯑꯃ ꯇꯧꯔꯗꯤ ꯁꯨꯃꯥꯏꯅ ꯀꯣꯕꯤ ꯅꯨꯡꯕꯤ ꯅꯠꯇ꯭ꯔꯒ ꯏꯀꯥꯏꯊꯕꯤꯒꯨꯝꯕ ꯀꯣꯝꯄ꯭ꯔꯦꯛꯀꯨꯝꯕ ꯀꯣꯠꯅꯩꯗꯅꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯣꯏꯗꯤ ꯑꯁꯥꯃꯤꯁꯇꯤ ꯑꯩꯈꯣꯏꯗ ꯍꯥꯏꯌꯦꯕ ꯀꯔꯤꯕꯨ ꯆꯥꯔꯤꯕ ꯈꯪꯗ꯭ꯔꯦ ꯑꯩꯒꯣ ꯃꯣꯔꯣꯛ ꯑꯁꯥꯕꯉꯩꯁꯤ ꯂꯣꯏ ꯆꯪꯁꯜꯂꯦꯗ ꯂꯐꯨꯁꯦ ꯃꯌꯥꯝ ꯍꯨꯃꯥꯡ ꯊꯣꯛꯑ ꯌꯦꯡꯉꯨ ꯄꯨꯗꯤꯅꯥꯁꯦ ꯆꯥꯔꯣꯏ ꯑꯩꯅ ꯍꯩꯖꯥꯡ ꯂꯧꯔꯤꯁꯦ ꯈꯔꯗꯤ ꯃꯍꯤ ꯂꯥꯡꯉꯦ ꯐꯨꯂꯤ ꯅꯝꯕꯁꯦ ꯅꯨꯡꯉꯥꯏꯕꯅꯦꯕ ꯈ꯭ꯌꯥꯠꯇ ꯍꯧꯗꯤ ꯍꯧꯔꯦ ꯐꯖꯅ ꯔꯥꯙꯦ ꯉꯥꯏꯈꯣ ꯁꯥꯏ
사ꯊꯤꯅ ꯍꯥꯎꯔꯦ. ꯌꯥꯝ ꯁꯥꯎꯕ ꯌꯥꯗꯦ. ꯑꯩꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯁꯥꯎꯟꯁꯦ ꯉꯥꯅꯨꯅ ꯑꯣꯏꯅ ꯇꯧꯔꯦ. ꯍꯥꯏꯅ. ꯁꯦ ꯆꯥꯔꯣꯏꯗꯕ ꯄꯣꯠꯁꯦ ꯁꯤꯒ ꯊꯝꯃꯣ. ꯃꯣꯔꯣꯛ ꯁꯥꯃꯟꯅ ꯅꯥꯇꯣꯟꯗꯩ ꯅꯞꯄ ꯇꯥꯔꯦ. Cái camera angle khá là favourable. Matang. Mềm phải là mấy xem là lâu khách khá rồi mềm vẫn là sao tao mình là gì rồi anh over xin ông phong bì ta cái đi like tao subscribe tao bell icon on tao mềm copy cái ní rồi cầu thế nào ba dần dần hay chết đi rồi mà thằng cái video đó sau đó ai cả fan cả sinju cả papar cả tao cả sao ra được bằng ngầm giờ bao giờ cái mềm đôi ta ngasi kêu này thì mà tao ngasi cái lotion ra cái bye bye.